Connect News Media tabiriba singbu taramna okchari. February 15 da Governor Ajay Kumar Bhalla ga Arambai Tenggol ga thengnakhiba asidagi Kuki organization singi marakta chaona controversy thorakli. Kuki organization singna meeting asibu Manipur da kanglupki irang asigi marakta justice amadi safety gidamak touriba makhoigi struggle asibu insult pibani haina lounari. Kuki Organization for Human Rights kohurna Governor ga Arambai Tenggol ga thengnakhiba asigi kanna criticize tauri. Governor da Arambai Tenggol gi leader sing korongan ba khuman amadi Robin Mangangi action bu legitimize tawbagi maral sidi. Manipur da chaona irang thoan ba group Arambai Tenggol ga loinana meeting tawbagi damak Manipur gi Governor Ajay Kumar Bhalla gi kanna yaning da ba phongdokli. Group asina state asida pak chauna tholiba violence, ethnic persecution amadi tangdu laitadriba asigi responsible armed extremist group Arambai Tenggol nani haina maral sidi. Asigumba organization ga engage tobana makhoina tawkiba thawongdagi solaba victim singi justice da sonthale haina kohurna hairi. Kuki Organization for Human Rights na hai makhoida otpanaiba amadi hatpa tawkiba group asibu political stakeholder gumna treat tawdriba fawba Kuki Jo community na tomina leithokloi. February 15 da Arambai Tenggol gi mihut singna Governor ga thengnakhiba asida Arambai Tenggol na khuchu khulai sing pikhatpagi condition sing thamki. Group asigi public relation officer Robin Mangang na hai Governor ga thengnakhiba adu positive oiki. Mahang na hai aikhoi gi condition sing fulfill tawrabadi aikhoi thuna khulai sing surrender tawgani. February 10 da Governor Ajay Kumar Bhalla na community pumbada hapta amagi manungda loot tawkhiba khulai sing surrender tawnanaba request tawki. Loinana pikhiba deadline gi manungda karigumba makhal amatagi action amata lokhat khiroi haiki. Governor da pikhiba memorandum da Arambai Tenggol na thamkhiba condition sing manungda Myanmar amadi Bharat ki border fencing tawba 1951 bu base year oina lawduna NRC chanahanba illegal immigrants sing pumba makhoigi native place sing da halankhiba amadi Meitei community bu scheduled tribe list ta chalanba yauri. Masigi mataida Arambai Tenggol na government ga Kuki militant group singa agreement sign tawnariba suspension of operation agreement su lawthoknaba su demand tawki. Loinana agreement asigi violation tawba singi mayokta akanba action lawkhatnaba su khanganki. Agreement asigi matung inna militant group sing lebaki lobu ngakadabani amadi makhoi central government identify tawba designated camp singdagi hendokloidabani. Arambai Tenggol na poppy plantation bu complete destroy tawnanaba amadi illegal immigrants sing bu scheduled tribe list tagi lawthoknaba su governor da khanganki. Memorandum aduda Arambai Tenggol na hai kanagumba commission tribunal natraga court na singbana Arambai Tenggol yauna village volunteers singbu phaba natraga legal action tawpham thokte. Aduga Arambai Tenggol na 1960 gi Manipur Land Revenue and Land Reform Act ta amendment tawnanaba demand su governor da tawki. Masina ching amadi tam mafam animakta equal oina implement tawba yahangani. Aduga topanakal amada Kuki Jo Women's Forum Delhi NCR na Arambai Tenggol ga Governor ga thengnakhiba asigi condemn tauri. Forum na meeting asi Kuki Jo Women singi insult tawbani amadi justice pu minambani haiki. Kuki Jo Women's Forum na hai masi mayek seng udli madudi state victim singi awababu ignore tawduna sexual violence ki culprit singa wari sanari. NIA na terrorist activity ki damak thiriba misakpu karamna Manipur gi highest office ta family makhoi valid oiba cause amagi representative sing natte. Kuki Jo nopi singbu phi thongdaba parade tawhunkiba makhoi asi criminal singni. Governor na makhoi ga phamin aduna makhoi bu legitimize tawba matau utpa asi aikhoi bu karisu leitana khanba amadi ikaiba pibani. Masina Kuki Jo Women singna matam sangnadagi kirakpa sarkar na aikhoi gi awaba ubidaba amadi aikhoi gi punsibu value pibidaba amadi justice ki care tawdaba adu hena chumhalle haina Kuki Jo Women's Forum Delhi NCR na hairi. Forum na makhata na hai masi leadership ki failure khakta nate moral disgrace uni. Masina Kuki Jo Women singi mayokta violence ki direct support tawbani. Aikhoi na khangkhiba awababu noknabani. Asigumba governance Manipur da thamlabadi aikhoi masibu recognize tawba ngamloi. Kuki Jo community ki nupi sing tumina leithokloi.
crime da asigumna khumjinanaba honaba asi yaba ngamloi amadi aikoi masi khangma pami madudi Manipur Governor victim singa loinana lepibra natraga culprit singa lepibra haina Kuki Jo Women's Forum na wahang hangli aduga Lun Kuki coordinator Young Kuki na sign tauba statement amada Governor ga Arambai Tenggol ga thengnakhiba adugi condemn torokli mangna hai Arambai Tenggol aranba crime kya toraga hauzik justice mayok nabagi mahutta mahaki memorandum gi matengna policy sing lepna ba honari Arambai Tenggol na thamkhiba demand sing valid oidabata natana Kuki Jo singi mayokta langi clear oiba announcement amani border fencing tonanaba demand border gi wangmada leiba historical cultural amadi family relation bu thoidabani masi immigration control tonanaba aranba pambaini amadi indigenous community bu criminalize ohenanaba honabani policy asi chanarabadi Burmese amadi Bangladeshi gi chadanogda oiriba Meitei singisu investigate togadabani Young Kuki na makhata na hai 1951 bu base year oiduna NRC chana hanbagi Arambai Tenggol gi demand Kuki Jo singi voting right mananaba khangna senba atopa attempt amani Manipur 1972 da full fledged state oiki masigi mamangda proper demographic record leramde policy asi tasengna illegal immigrants singbu identify tonanaba oirabadi community pumbada manana apply to form thoi masida Burmese amadi Bangladeshi ancestry Meitei su yauri asigumba selective oiba thaba asi discrimination gi political tool natana atai karisu nate masida natana Young Kuki na Arambai Tenggol gi memorandum da yauriba point singi pokhum piri loinana Kuki Jo singbu muthatpa yaroi Arambai Tenggol gi fascist dream kaidonungda reality oiba yaroi maram aduna governor da constitutional responsibility ngangnanaba amadi Manipur da touriba ethnic cleansing asida yaudnaba haiki video sidang asigi di matang asoi fawbadang thagasari